Chahi tarukta mit animak ukhidrabasu mit ude haiduna Indian Railway na reject tawraklabasu India gi Ahanba oina blind woman IAS Twbirkhibi Pranjal Patel April gi date 1 1988 da Maharashtra gi Udabii Jalgaon da poki apokpagi mingna Lahen Singh Patel aduga apokpagi mingna Jyoti Patel kawi anaba amana maram oiraga chahi tarukta mamit animak ukhidre adu oirabasu mama mapana Pranjal Patel bu larik tamanbada adukki matik thawai yauzarami maram asina Pranjal Patel Dadar Mumbai da laiba blind school Kamla Mehta school da ming chanbirami hotnaba yamna kalli gyan lausing yamna lei haiduna magi school gi oja singna thagatpirami school asimaktagi metric pass tawrakhi class 12 na Ulhasnagar da laiba Chandibai College dagi 85% chattuna college adugi art stream gi oina topper oina pass tawrakhi political science da Xavier College Mumbai dagi graduate loirakhi Pranjal Patel makhatana larik tamningbagi ikhau langba sumsum helaklami maram asina master in international relation MPhil amadi PhD degree su Jawaharlal Nehru University Delhi dagi tawri University asida training nungtigi train tongduna chatpa amadi permanent staff singna tawriba mawong matawdu thengnarupadagi Pranjal Patel civil service ki wakal paulakhi 2016 da Ahanba oina UPSC civil service exam tharami 744 rank da lakhi Pranjal Patel 744 rank da lakpado apenba oiramde maram asina 2017 da amuk hallaga tharami Maduda 124 rank da lakhi UPSC exam thanabani haiduna maram saba coaching ama fawba yaukhide supnagi screen reading software khaktang sijinnaraga masana pajarakpani ahobadadi Indian Railway Accountant Service oina thabak tawnaba allocate tawraklami adubu Personnel and Training Department na Pranjal Patel gi mit animak 100% blind oire haina khangalakpadagi Indian Railway na magi post adubu reject tawbirakhi madudagi hanthaba rank da Post and Telecommunication da amuk assign tawraklami mahakna haizariba mahigi matung inna chapchaba mafam ama fangnaba angam mathausing phamnaibasinga thengnaba tarami minister kaya unarami press conference singdasu statement kaya phongdoklami mahak hanbalaitana magi manglando fangnaba hotnarami konathangda 2017 da Indian Administrative Service IAS amuk khalakhi 2018 da Assistant Collector oina Ernakulam Kerala da matam khara purami adugi matung amuk Sub Collector oina Tiruvananthapuram da su purami Ernakulam Kerala da amuk hanna District Magistrate su oirami adugi hek matungdagi ngasi fawba Directorate of Education Delhi da Additional Director oiri Diagi history da mit Udabii singi lakdagi IAS oikhiba mahakna ahanbani mahak businessman Komal Singh Patel da luhongkirami mahakki punsi wari asi miyoi millions kaya da inspire piriba angakpa punsi wari amani